Kangpokpi District manung channa leiba Makhan village da poppy pambi Yanthatpa Changluba Manipur Police amasung Liangmai phurup volunteers Singda Tathi-Taoina Tourakhiba Kuki phurup meeoi shing numit nigi panung da leingakna action lougadabani hairi hiram masigi matang da Makhan village authority na thadorokpa cherol abada hai haukiba tangkunda Makhan village ki volunteers sing yauda Kangpokpi District additional SP na luchingba meeoi kuntra rom da sabat team amana Makhan village da thariba poppy pambi sing Yanthatpa jatke Kangpokpi District Police ki SP dagi ayaba lauraba patung Tourakhiba drive adu chathanaba honakibani team aduna poppy pambi thariba mafam adu yaubaga khulai paiba kuki phurup ki meeoi sing changsilaktuna ayat apan piba horakhe maduga iroinana poppy pambi Yanthatpada sizinnagadaba polam singsu mangtakhanke Kulai paiba kuki phurup ki meeoi singna Tourakhiba thawong aduda Makhan village volunteers sing handurakhe Makhan village volunteers singna poppy pambi Yanthatpagi mission aduda yaurubagi maramde Manipur leingakna paikhatliba war on drugs ki khongjang asida mapung fana saugatpaga loinana poppy pambi thariba mafam adu yauna police ki team aduna changsinbada mateng pangbani adubu thodok adugi matangda Manipur Police ki maikaidagi thorakliba wafam adu drug ki mayokda changsinliba lanting asigi mayoktani numit aduda kuki phurup ki meeoi singna Tourakhiba mathong huktaba thawong adu aikhoina khanglaga leiba ngamloi maram aduda ngasidagi tharaga numit mari nigi manungda thodok aduda hakthengnana chenaba kuki phurup ki meeoi sing phagadabani loidena Makhan village sa thariba poppy pambi sing leingakna mangtahangadabani wafam asi thabakta onthokpa ngamdrabadi mathau taba pumnamak aikhoina pangthoknaba thawrang tawrakani thokriba thodok adu aikhoina mayoknaramba yabani adumakpo paliba leingak asida thajaba thamduna karishu tawdana leirakibani haina cherol asina makha chari